Good evening, everybody. Hi, I'm Gina Yumnam. Welcome to the Film News Update. Program asi film ga mari leinaba thodok wathok amadi Manipuri film gi hauzik oiriba train na chingbada yumpham oiraga semjaba film khaktigi oiba news program ni. Loinana program asi bu mapung phana ngasi phoba yengbirakpagi damak miyambu hanna thagachari. So viewers, before I come in the depth of the program in the next few minutes, film amabu yengbada nungaiba miyamna pamnaba success oiba film ama ohenba haibasida changliba machal asi yamna yamkhre machal mayamduna magi thodang thawai yauna pangthokpaga loinana aphaba film ama ohenbada mateng panglibani yam pae tato mana dumai haibado yam pae Amuktanga Haikho-Review film asida kumliba maruiba artist singi Devya Songtham, Susmita, Sadananda, Dodona, Abhimpas future actor Printech. Nupa phapata wadi tokro Nongta nangi apam da su phongdokte na thamoida dum lo la thambado losan banati thamoida phawaktabagi ne is khangphau phawradi kamdauba Nupi oibigi punsi khongchat amagi warini Amuktanga Haikho naha oiringai matamda punsina ningbagi haibadu film asina khut thinduna takadori noi ta mosune magi business na ngau pidana yung kai pan di wakhan se sukya yaw khidra Nupi amagi punsi gi khongchata film asigi credit line da music da Tomba Thangjam, makeup da Jenny Khurai, cinematography da Radha Hamon, assistant cinematographer na Surjit Lai, light da Bungo, key grip da Nongdren Khomba, transportation da Ingosa, production manager Demba, editor da Zoni, assistant editor da Lilisan, media lab na Mayum Media amasung communication, set location Manipur, Delhi amasung Rajasthan. Ba morning zero yango got it and okay Amuktanga Haikho-Review film asigi producer na Sangeetani. is tawngam bidi nangni ne bema nupa phapata wadi tokro Nongta nangi apam da su phongdokte na thamoida dum lo la thambado losan banati thamoida phawaktabagi ne is khangphau phawradi kamdauba